Manipur People's Party na susinduna Prime Minister gi Khongchat pu yaning daba fongdokna Khongjang Changsinkhre MPP gi Youth Front na mapungoiba thogdang lawduna Polo Ground maning da laiba party gi office ta gi Youth Front ki thomi singna pendaba gi kholaw kaya ga loinana Kangla tamna Khongchat ama lakhi Police na Khongchat adu thingna ba fanakan hotnakhi Party gi thomi singna flyover bridge mapayong na kholaw lawduna Khongchat chatki Tungda police ki maikai dagi Khongchat adu thingba ga loinana phibam adu laksinki MPP ki Youth Front ki members singna Changsinkhre ba Khongjang aduda Narendra Modi down agenda yaw daba Narendra Modi ki Manipur Khongchat yaning de haiba pen daba ki kholaw sing lauki